Kurumjari, Mijang Tabi Punaputam no Oxari, Nasigi Moriba Pausinda. Gwal Tabi Amadi Tawai Kulanigi Marakta Unkatnaba Lerambadu Yasinaba Purapadagi Kamitina Infal Ukrulambida Kaurambaban Handokre. Center the BJP ki sarkar lakpadagi state asida thadarakadaba senpham kya thadaraktabadagi chawkha tharangda awaba moire haina social welfare minister AK Mirabaina phongdokre amadi nupi angangi mayokta chathaba crime amasung hak khongaunaba thingnanaba Manipur Pradesh Mahila Congress na hotnagadabani haina All India Mahila Congress Committee ki president Sobha Ozana haikre Pau Sandono Pizari Lamlai Kendragi Gwal Tabi Amadi Fungyar Kendragi Manung Daleba Tawai Kulanigi Marakta Yamna Tauna Unkatnaba Lerambadu MLA Ahum Amadi Kulanigi Mihuching Yauna Paminaraba Matungda Ngasiyana Bapurakre Lamlai Kendragi MLA Ketrimayum Birengi Yumda Pangthokpa Paumi Singa Unaba Amada Tawai Kulgi Ningthau NG Khothing Committee Against the Anti-Social Activists to the Gwal Tabi Village by Tawai Village ki convener Fairenbam Rajesh Maitai Susarukya ki Loinana Fungyar Kendragi MLA A Victor Kaising Amadi Jingai Kendragi MLA Oibatanatana Deputy Speaker Oiriba Preso Simre Susarukya ki Tawai Khulgi Ningthau NG Khothingna Khulani asigi khunja singi marakta irang thoktuna awana takibasing adugidamakta nungaitaba phongdoki Khulgi maikaidagi soiki lankiba kaya committee gi mihutsinda nungaitaba phongdokpaga loinana lal haijaki matungda Khulani asi mahoksagum nungsi chanana leminanaba wafam phongdoki amashu lanarabani soknarabani thukainarabani kanabu kanana atum aran sinaruni asida sinardi ekoi punsi chupna lemina gidoba ekoibo asida yengthina lei gidoto e pamde duna amansu amagi aranmudu maptaunara kopinaraga ekoi compromise to thokse haibse e yarabani Committee ki convener Rajesh na Khulani ki irangda Gwal Tabi khulda yum kai kaya akai atoi thokibasi Manipur sarkar na lakiba me tara manga fawgi manungda chap chana semjin sajin binaba mari leinaba singda pukning singsin ki me tara manga fawbadi Imphal Ukrul lambida chathariba ban asi matam kharagi oina handokle karigumba me tara manga fawgi manungda sarkar na chap chaba thabak lokhalaktrabadi me tara manga dagi hauna Imphal Ukrul lambi thingbagi khongjang makhatana jangsinggani haiki Mata ki warap sing asida paliba chendur chagat bagi tahu sing asi api wa thanar matam asigi anungda honorable CM yang namari lenaba honorable MLA singna karigomba akoi pangthok pidaba tholabadi committee je sing sung praja miyam punna Imphal Ukrul lambi thinggi kongen asi amu pakhatana changsinba aina asigi bagi akoi lepnagi ba kunja sing lepnagi ba madi je sigi bagi adungba ipamjane goi Semana ko umse baroi besi ko yang pamja area Amaramda Chandel District Haikak Popida Leba Mission Blind School gi Students Union na makhoi ki dabi taladuna hayeng ayuk pung manga dagi matam kaktaba Imphal More lambi ban kaukre ngasi Manipur Press Club ta pangthokpa pangmisinga unaba amada Union gi Secretary W Tangkhamna wafamasi phongdokladuna sok English ngani ahum gi February ahum da safong ki ba Blind School asi hauzik fawba sarkar amadi NGO ama fawbana mateng pidri lanai miyoi church amadi Assam Rifles tagi sel amadi chana thaknana ba potlam kharadi mateng phangi Chief Minister amasung mari leinaba minister da makhoi gi dabi kaya paudam labasu tabi dabadagi asigumba khongthang asi lokhalakpani haiki Student taliba fanase Romesh lokhat piragadi makhoi gi su yam tungjagani akhoi gi su yam nungaiba isonu su yaba aina su akoi mina su yaba amo oirakani akhoi gi demand se pidri fawbadi akhoi ban se handupoi walete hanju handokloi ai student ama oina student union gi secretary ama oina haijare Center da BJP ki sarkar lakpadagi state asida thadarakadaba senpham kaya thadaraktabadagi chakwa tharangda awaba ama oire haina social welfare minister AK Mirabaina Naurengthong Takyal Khongbal Khumanthem lekaida community hall sangabagi thoramda haikre Takyal Khongbal Progressive Youth Association sinduna pangthokpa thoramadda Takyal Jilla Parishad ki member A Manimala amadi Ideal Blind School gi headmaster oiramba Braja Mohan yauna gram panchayat ki pradhan singju sarukya ki AK Mirabaina makha taraduna English ingani tara taret phawgi manungda Pachoi Kendrada Miyamna Panliba Chakwa Tharangi Thabaksing Mapung Fana Paikhatnaba hotnagani Hauzik Sarkar gi fan gi phibam phattabana awaba khara mayoknari haiki aikoi gi lairiba sarkar gi funding gi system asina aikoi da chakwa thoram tawbada awaba kaya ama laiba matam amada aikoi haugi ba chahi phawbada SPA amadi ASA
leba tongan tongan ba ekoi scheme mayam gi makhada piramba mayam sing aduchu handaki chahi dagi di lariba BJP na ekoi sasan toroba matung dagi di hariba funding sing asiju ekoi 0 point da lerakpa natana maduda natana department mayam sing asiju ayamba portion sing da loina mak ekoi kaktharaga pirakpa sina state sidaida chakhot thoram tauna ba hona bada achauba awa kaya amadi aikoi na haktheng na amasung na koi na aikoi thengnari Congress na sarkar paiba paidaba thidana nupi singda chathaba crime amasung hak khongaunaba asigi mayokta Manipur Pradesh Mahila Congress na leptuna nupi khunai gi yaifana bo hotnagadabani haina All India Mahila Congress Committee gi President Sobha Ozana phongdokre niminini gi khongchata Imphal da thunglakiba President Sobha Ozana MPCC gi office da pangmi singa unabada mahakna makha taraduna BJP na lusingba kendra gi NDA sarkar asi nupi angang amasung sotharaba kanglup gi mayokta leiba hak matpiba sarkar ni haiba handak puthokiba finance budget na takre Mahila Morcha na Congress na sarkar paiba paidaba thidana nupi angang singi mathakta jathaba crime amasung khongauna rakpa kaya lepdana thengnamina batangai fade miyam amasung sarkar gi marakta pau phangna na bagi lambi ama oiduna miyam gi kholaw amasung sarkar gi thabak thoram sing miyam da khanghanduna Congress hena mapangal kalhanna ba hona si haiki. Having said that, we need to expose BJP because BJP is in a big way eyeing the Northeast. They have a standing instruction that every week, I suppose, no, 2 ministers will visit the Northeastern states. And a visit is not without a hidden agenda, which they always pursue. And they have brought in laws which are somewhere affecting directly or indirectly our people in the Northeast too, like a ban on beef. Northeast in many states, the tribal population only, like most of them, for them it is a staple food, it is a source of protein what they consume. So, BJP is trying to come up with such diktats wherein somewhere it is hurting the feelings of the people of this country and is trying to bring about a dictatorial attitude in its various decisions. BJP na bot mamangda pangthokani haina wasakhiba sing thabak oina pangthokpa ngamdre haina All India Mahila Congress Committee gi President Sobha Ozana phongdokre wafamasi Sadar Hills District Mahila Committee na sinduna Kangpokpi gi District Council Conference Hall da pangthokiba Sadar Hills District Mahila mifamda phongdokhibani tharamasida awang nungpoki in charge puribi National General Secretary Jorjum Ite Manipur Pradesh Mahila Congress ki President RK Rani Sana, MLA Nemcha Kipgen, ADC Kangpokpi Chairman, Haukhalet Hangsing Susaruyaki, MLA Nemcha Kipgen na Congress Party asi nupi buthak wang na thamba party ni lamdamasigi nupi singi pangthokpa ba thabak pangthokani haiki. Jorjum ite na laikhidraba Congress lusingwa Rajiv Gandhi na nupi singbu awang buthakta pukhatuna administration da yahwanabagi damak panchayat mikhalda chada kuntham doi khaktuna nupi singi damak mafam ama kanba hauki. Lakadawriba ADC mikhal asida lamdamasigi nupi sing saruk yaduna mikhal thengnabiyu haiki Sobha Ozana center da paliba BJP sarkar asina nupi sing bungak sengani amadi miram da laikhiba black money gi matang da thamkiba wafam sing ngasi kari tawre nupi sing bungak sengani haibagi onna tainabada ngasi leibak asigi mafam kaya da nupi sing bu ot naibiba rape ki thodokna pik thalle Sobha Ozana haujik phong sariba thodok kaya palladuna BJP wasak ngaktaba party amani haina marasi ki government asi miyam gi khandaba corporate saugatpa government oire nupi singi khanduna Congress na paikhal amba scheme kaya sarkar asina muthatnabu hotnari nupi singi awaba kaya thorak tanaba nupi oibi sing manglomda changsin si haiki. And for last 1 year, if we see where we stand, did he fulfill his promises or at least initiate to fulfill his promises? No. Because when he promised us about zero tolerance against women atrocity, we still have a minister in his own council of ministers, Mr. Nehalchand, who hails from Rajasthan, who the police is looking out for an alleged gang rape case. So the Prime Minister is so insensitive that he hasn't removed that minister. He's giving patronage to that minister, whose name
has popped up for an alleged gang rape case in Rajasthan, and the victim wanted to come and meet Mr. Modi. She came to Delhi, but Mr. Modi did not meet her. Thawbal Khunau Singkhongda NLCPR gi senthang makhada sagadaba 400 kV power substation gi mafam ngasi Chief Minister Okram Ibobina chatuna yengsinkre. Chief Minister gi khongsat asida Manipur State Power Corporation Limited ki Managing Director DC Thawbal Municipal Council gi chairperson su loinaki. Power substation asi English ni tara phawgi manungda loisinna pandam thamli. Sagadaba substation asi gi lamai temthokpagi thabak Thawbal Municipal Council da sinnabani hairi. Tha asigi tang kuntrada thokaningdaba thodok thokpadagi awaba taraba gwaltabigi kunja singda amukona lusingduna tengbangi potlam sing yenthokre chana thaknanaba amadi tangai fadana changba potlam sing adu mayum makai thugairambadagi awaba taraba miyamda amukogi president Dr. Waimani Khumana lusingduna yenthokhi potlam sing adu yenthokchingai gi mangoinana maikai adomda khundariba kunja sing amadi tongan ba civil society organization singi lusingba sing yaungna gwaltabi community hall da miyamgi oiba mifam pangthoki mifam aduda Kohar UCM Poirei Leimarol Apunba Mera Paibilup All Manipur Christian Organization amadi atopa organization singi lusingba sing saruyaki wangang kibasingna asigumba thodok amuk hana matungda thokhandanaba amadi kanglup masel nungsi chanana leiminanaba wafam kaya phongdoki amukogi president Waimani Khumana kanglup masel nungsi chanana leiminaraba amadi chawkhat mai kaida khong thangjilabadi khenaba wakhalon amadi thokhaningdaba thodok sing thokhandabada mateng oigani handaki thodok asi matungda amuk hana thoktanaba lamdam adugi oiba miyamgi apunba body ama sengbatba mathau tare haibana chingba wafam kaya phongdoki Masda apa macam kanarga, mundarga, itu kita mana karido, amal mana karido saya masih itu karido. Tetapi masih di itu apa lagi? People sini Manipur ni people ni siapa yang jenda, wah di mana suatu lagi di mana, misalnya hiram kirimuta, awak pergi awak muda di mana, suatu tempat lekar taruh di mana saya, siapa bila nak Junamada Pangthokadariba Autonomous District Council Mikhal gi mirep oinanaba Janata Dol United ki ahan batangka ki oina mioi manga gi minglauk thokre Bapubarada laiba party sigi office ta pangthokpa paugi mi phama da State Secretary Lengang Tena Mikhal asigi damak lauk thokraba mirep sing hadudi 18 Songjang Assembly Constituency gi Limjalet Haukip 22 Sugnu Assembly Constituency gi Daugzapau 24 Tolbung Assembly Constituency gi Haukhomang Tauthang 24 Nambasi Assembly Constituency gi Julia Singlai amasung Bongpal Kulen Assembly Constituency Sadar Hills gi Thongkhulun Khongsaini Party President M. Tombina Party ki tenjayakba symbol da Mikhal thengnanaba Central Committee na ayaba pirakle Mamangi Mikhalda mai pakiba candidate singna miyamga khustamnana thabak tawbagi mahutta Imphal da laithokibana jingi chakho tharang mami samkhibani handaki Mikhal asigi mirepse pisinba Imphal West District ki DC da yahanbiu Mikhal asi niyom chungna pangthokpa yananaba tharang lokhatbiu haiki aduga prajana yadama mi thagatpa aduga karaga mafam du leitaba karaga sagafam du leikiba sumain tawdana mafam adugi praja singa kari be elected adu khud samnadabadagi gasi praja singna sukimatik wari hojik madugi awam sing sugi manung duda road connectivity aduga power aduga education aduga health aduga water aduga leiba khoigi lailasu herba naharol sing thau phandro mayam sing masi punamaksi masiga elected person singne na selected tawgiba kamuduga khud samnadabadagi ngasi di singi area remote area singsi asuki matik sothana lere masi Sothari base kitang pukat pungam nana ba Janata Dal United na mangamang da panjagir bi shusing sigi masigi port se masida ko yumam morga election face to ni Workers Union Manipur na Jenims Authority ga loina na Jenims ki ana layang sangi mafam sing amadi Jenims ki complex ta lamtu seng dokre Worker Union Manipur gi member chame henbana saruk yaki Jenims ki additional medical superintendent Lokendro na Jenims ki akoiba amadi ana layang bagi mafam kaya luna na thamna ba hona bada Worker Union na mateng pang bagi namak thagat ba phongdoki Masi Workers Union gi yamna chawba daita ma mokoina lobiraga president secretary na lobiraga masida voluntary chungthokpira ko sei Jenims ki taraf tagi di ai mokoi yamna thagachai adu masi sumaina matung desu ko amona tawung amna ba ya sada adu musu thamjani
Gol tabi thaudoki matangda sarkarna waroisin puraknaba hotnadabasi leibaki mapi mapa oibagi lichat nate haina UCM gi secretary organization S Sanjitna UCM gi office ta pangthokpa pawmisinga unabada phongdokre hanagi president Wainaba Chandra su saruk yakiba pawmisinga unaba aduda Sanjitna makha taraduna nakalanida UCM na wari sanarure Tangkhul Naga Hills Association yauna tongan ba lupsingna su mifam pangthoktona wathok asi sarkarna athuba matamda loisinaba appeal tawbaga loinana chapchaba thabak lokhatnaba warep lawre haiki gi chip haitare headman na singba mayam ama to surrounding atopa akhoi tongan ba thawai kun gi thangna bada leiriba tongan ba kun gi fulakwa amadi chief na singba mayam ama akhoi pulla ganda akhoi mifama pangthok chai maduda haiba kun singdugi fulakwa amadi tongan ba akhoi gi surrounding singduda leiriba akhoi kun singdudagi akhoi ruchin yauna akhoi punna phamina jaba haitare ada punna phamina basida akhoi na makoi gi maigai digi ju haiba thodok asi tho yamna thoningdaba thodok ama waikre maduna masi yam thuna lotion binana ba haiba gi wakhalon chu haiba kunna phaminariba tongan ba kungi myoising aduna su yusengi maigai su thambire aduna haiba thokiba tawdogasi makhadana thon thokdanaba thon binedanaba aikogi bab taminanaba potanja sui aikoi lominazare aduna haiba wakhalon asida topunna puning phadamina si haiba kenoju thamjari Ithai Khunau Government High School the headmaster Natana Sarkar gi oza amatta karak taba amadi oza watuna lairik tamba phangdababu yaningdaba phongdoktone school asigi mahairu singna wakat mifam sathakre parents committee mera paibi amadi club sing yauna akanba khongjang sangsinaba sem sakre Ithai Khunau Government School asi hana junior high school oina leirambadagi English ingani tarama thoida ramsana lokhatuna high school olakpadagi ramsagi oza taruk lakhiba oza sing mathang lokthokkhibadagi school asida oza matik chana leitre athuba matamda sarkar na miyang sangbiduna awat pa oza sing thabira u hairi April tang kontragi nungthilda thombu thongda tata magic amadagi lupa lising ama piu yade haiduna driver fukiba miyo yadu BDF nate Imphal East ki reserve line da leiba miyo sing haina All Manipur BDF Welfare Association na thadora kwa cherwala mana khangalakli pawgi marak thana tema break amatang taraw na mo oksari Mob violence hanthana ba hotnabada prajamiyam civil society organization amadi sarkar gi chap manaba thogdang changi haina Manipur University gi Center for Human Rights ki coordinator Dr. N Suresh Kumar na phongdokre pangwisinga unaba aduda Suresh Kumar na makha taraduna lamdam masida leiriba prajamiyam na kariguma thogdok ama thokpada achumaran thidana lanthum manghanba migi punsibu wayel bichar chathadringaida aki akhang pibagi thabak chathari asiguma phibam asi hanthana ba hotnabada Manipur University gi Center for Human Rights Maikai dagi ain gi oiba academic awareness athaba hauragani haiki na leitana yum thugaiba mai thadokba to singse masi praja singa khangalaga matung ta thugaidana ba musu adagi mihami pun thoktana ba khana jen thoktana ba aikoi civil society organizations law and order tawriba maruina human rights protect tawriba police organization sing experts sing research scholars sing aduga akoi gi resource person me anga masi thingna ba Manipuri University Center for Human Rights na masi pakala Goltabida thokiba laibak thiba thodokta awana tarabasingda UCM gi hanagi president Wainaba Chandra secretary organization Sanjit yauna UCM gi kangbuna chana thaknaba polam gya mating pikre thodoktogi matangda Goltabida hakthekna na chatuna yengsinba amadi chana thaknaba polam gya mateng pangbagi damak UCM bo lamda madongi miyamna thagatpa phongdoraki Wainaba Chandra na Goltabida thokiba thodok asi laibak thibani matungda asiguma thodok thoktanaba hotnamina si haiki hojik phawbada khulgi khunjasing na phongdok pirapui matungina Sakagi Maikaidagi Lokopam Tokpa, Mizersing Lokotpa Watpa Amadi, Awana Tarbasing Tengwang Pidabasi, Usen Tazabutamda, Asukumati Numaizade. Aduna Makatarakpada, Usem Amadi, Civil Society Mayam Singna, Tawayang Hona Zabugum, Akogi, Government Maikaidagi, Yam Tawang Sang, Yauna Hona Birakanda, Yamna Akogi, peaceful of a settlement, La Akanda. Kundainari ba kulsingi marakta misunderstanding na singba leina biramba kayam ka leira basu madu thoktana bagi damakta atu matam da wari sin pubiro webse sakagi makaida appeal tawjaninge World AIDS Orphan Day na lakwaga loina na ya school da laiba MMB positive na sinduna HIV ga loina na hingliba angang singi oiba painting competition ama ngasi MMP plus ki office ta pangthokre chahi mari dagi tara
amadi chahi 12 dagi 15 haina kanglup ani thokna khaidoktuna pangthokhiba changdamnaba aduda chawrakna angang 30 romna saruyaki MMP Plus ki project SR Bihangi Advocacy Officer Rina Rasina Megi tang tareta pangthokadaba World AIDS Orphan Day ga mari lenana HIV ga loinana hingliba angang singda ahenba wakhal loksing piduna afaba maheroi amamam oihanna pandamda changdamnaba si pangthokpani health checkup su pangthokani haiki aduka treatment da sumo na quality of life purapa degi livelihood da sumo quality of life purapa aduka mainstreaming da sanghalapa gom line department amadi khogi NGOs ma'am ama degi localities ma'am degi khoi mobilize salokanda acho acho ba thabak ma'am pangtokuna mokhogi hingbada lailai su tamada mate uina baina masigi thaba asi all age often degi mari lenana akhoi na sinjabani Mahatma Seva Ashram Bhamdiargi Swami Adarananda Memorial Hall ngasi sangakre Thauramadu Dr. C.H. Narendrana athoiba mithunglen oina saruyaki ashrambu yengsiliba ke Anandina hall asi leirabanina ahal loiraba amadi kana leijadraba singidamak achauba pothapham ama oiragani haiki All Tribal Chief Forum Manipurna lamdam asida NREGS ki khudong chaba mapung fana phanghanduna job card holders singda awaba piganu haiba dabi tawduna megi tang kontra da kaukhiba banga mari lenana gwalta bida thokhiba pamdaba thodok adu laibak thibani haina All Tribal Chief Forums ki President Tongpu Kipgena wahengom lekai da leiba pandam gi office ta pangthokpa pawmi singa unabada phongdokre forum gi atailu singba kayasu sarukyaki forum gi Information and Publicity Secretary Akwina phongdokhibada ban saugatpa kangbuga paw Bawat padagi thodok adu thokibani santi oina punna laiminasi haiki forum gi president Tongpu Kipgena thodok adu da awana taraba singi damak sarkar na mityang sangbiyu haiki ikoina pambasi indagi demand lu phangba ngamgadra government na tobasi yamna hinna fatilatra na government ne ikoina tobagi wani kargumba asuera wahan second thought wat tadigira amaga thugaina ba amaga ataba tawnersu misi tu thaiba oxin debida amaga etma suine bandi meeting esu kahin ko primary wa pong tawnerga samnaraga wiki damage to rigadusu jointly government imran mina government na turiba pendo ki togina government ne masakte ko demand to yogan fibra Malaria, Japanese encephalitis, dengue, amadi atopa vector-borne disease kaya dagi ngakthoknaba District Nodal Officer Imphal West ka khusamnaduna Lamboi Khongnangkhong Development Committee na Lamboi Khongnangkhong mamang lekaida kangkhal lupagi thauram pangthokre Manipur ki Governor Dr. K.K. Polna ngasi ayuk pung 10 makhaida Manipur University da chatuna University asigi haujik oiriba phibam sing yengsinkre Governor na University asigi Vice Chancellor Professor H. Nandakumar Sarama yauna University asigi makok thongba singa University asigi chakhot tharangi matangda khanaki Wangkai Model High School Suti Thadokibadagi Mahiroi Sing Larik Tamba Fangjibasi Atuba Matamda Mahoksagum Class Hauduna Mahiroi Sing Larik Tamba Fanghanbiyu Haina School asigi Teachers and Parents Association gi Secretary A Hitler na ngasi school asida pangthokpa pangmuisinga unabada phongdokre School asigi building gi mafam kayada crack chatpadagi April gi tang 16 tagi hauna school gi thong lon khibadagi Mahiroi Sing Larik Tamba Fangdana lakli Quality Control Tawduna School Building Sing Sadabana Mahiroi Sing Class Manungda Larik Tamba Kinare School Building Ningthina Semjin Bibaga Loinana Mahok Sagum Larik Tamba Fanganbiyu Hairi Basi Sata Sati Singina School da Laik Tamba Singsi Pangdava Adu Akiva Lebuna Maramuduna Pangdavana Maramuduna Jiki Akoi Laik Tam Pangdavina Akoi Parent and Teacher Association Jina Akoi Baji Sata Sati Singji Parenting Goro Going a sim meeting a Pangdava Samato Laik Tam Jige Marilena Authority na Si Atumatandas Laik Tam Pangdava Pangdriva Sata Sati Singbu when Laik Tam Mapungan view and Mailena Singapore Apple Indian National Trade Union Congress Manipur Branch ki Humpunipan Suba Mapo Common Thoram amasung General Session ngasi Manipur Press Club ta Union Singna Sinduna pangthokre Thoramadu MP Dr. Mainya Union ki President Swarai Samsauba Central Board for Workers Education Ministry of Labor and Employment ki Regional Director MN Salam yauna Union ki Miyoi Kyana Saruya ki Union ki members singda kudol pot pibaga loinana laikhidaba member amasung handak Nepal da thokiba yuhar habada laikhidaba singi maphamda minute ani tumina leptuna awaba
फोंदोखी ट्रेड यूनियन कांग्रेस की सेक्रेटरी राणा प्रतापना मणिपुर दा पालिबा सरकार असिना सिनमी सिंगी वाकत ताबीदबा हमसुंग हकपु खोंगाउनबा असिना अतै अतोपा स्टेट सिंगी सिनमी सिंगदगी फिबम सोकना लैरी वा मा हाइबा मतमदा पैसा लेते हाइबा नतना पाउखुम अतै फंगदे हाइकी MP mainana sinmi chawkhatlaba matamda chawkhatpa purakani thamoi sengna ithau mapung fana pangthokpa amasung matamgi maru oiba khangna thabak tausi haiki masidi sarkar lebuse prajagi prajana khani sarkar ni adana pleto ni chamchamba political thought haidine you get the government you deserve in the democratic system democracy sanamadi sarkar is mayana pa sarkar na lebuse adana sarkar be la ko saya be election bita ya ke udio ai ke to ba yo bari sabiyo unaru da to usada ba election do adana ko ai ni show mayana ko organization is aro da ni sai ko show yo ka mayana ko kana ko sinagi ai rasma ha da tamjage UGC gi makhada Kha Manipur College Kaksing na sinduna Oral Narrative of Northeast India haibasida numit nini gi oiba national seminar ama ngasidagi college asigi multipurpose hall da hokre tharamsiga mari lenana college asigi founder memorial pillar su sangakre tharamsida Kaksing Kendra gi MLA Waisur Chandra Kha Manipur College ki principal KH Samu Manipur University gi registrar Professor N Lokendro College Development Council MU gi director Professor TH Ratan Kumar su saruyaki Manipur Sarkar na MG NREGS ki fan matik chana thadok tabana maram oidaga all travel chief forum na pung ni funi pani gi ban kaurakpana gwalta bida kanglup ki mawong manba irang adu thokibani amadi government na matam chana yengsil haudabadagi masing yamdana khunda duna leiba maitai kanglupta awaba phanghanbani haina mapi council na fongdokli gwalta bida khutsem gi mawong manba irang amana thawai khulgi miyam ama hauraktuna yum kai sana lupa amanga ta thokan batana tana buduna chatkiba du leiba macha ta daba thawongni thawdo aduda security gi khuzil thawrang chawna yawbagi mami tai maramdi mafam aduda duty tawriba police singna ahenba force koksindaba gwalta bigi miyambu koitan tanduna leita handraga security gi mamang maktada chathahan gi ba thawngni hairi DC Imphal East na irangna maram moiduna sokhalaba singi matik chaba compensation pibi gani fongdokhiba apen ba poi adubu khwaidagi maru oiribasi khul anigi marakta leinariba bhap tanadaba si hena bhap tanaba mathau tari loinana aranba kangbuna lalle haibagi chatnabi lehen Mathautai Hairi Gwaltabi amadi thawai khul anigi khunja singi marakta thokle balai baktiba thodogasi amuk hana thoktanaba ikoi khuding mangna hotna minasi haina akom lup kanglei pangna fongdokli Manipur government nasu athuba matamda waroi sin puraktuna hanagum nungsi janana laiminana ba hotna gadabani hairi pawgi marakthana tam break amuk hana lominasi amuk hana taram noksari Ziri Ima Maira Paibi Apunba Loop Jimpal na sinduna numit humni sathagadaba Maira Paibi Leadership Residential Camp ngarang dagi loop asiga office ta haukre Tharom asida Paripuri athauba Ningsing Loop Jiribamgi co-chairman S Arun Kumar Mangang Apunba Manipur Kanba Loop ki president KH Saki All Manipur Tamizingmi Apunba Loop ki president S Momon Laima Nupi Samaj ki general secretary TH Ramani Jimpal ki president H Mem Masu Sarukyaki Jiri ki tongan mamafam gi Maira Paibi unit ke adagi lakpa nupi yangkhaina kem asida sarukyaki Postal Joint Council of Action na lebak sin bathungna me taruk tagi sangsin gadoriba matam kaktab strike ta All India Postal Employee Union P3 All India Postal Employee Union P4 Manipur Divisional Branch na su khongjang sangsin gani hari Patrit Pawan Natya Mandir Kasamthong Hodam Lerakna Art and Culture Department Amadi Sangit Natak Academy Matenga Loinana Tha Hum Satharakiba Nimai Sainyas Workshop Kam Production Ngasi Loisin Kre Loisin Bagi Tharamda BJP Manipur State Ki Wangang Loi Har Ke Sibazandra Professor IS Kangjam Government Dance College ki Ranjit Adhikari Mayum Susaruyaki Workshop asigi Project Director B Jugol Chandra Saramana Hauzik Lairiba Mirol amasung Tungda Lakadaba Singda Gauranga Mahaprabhuna Miyoiba Khunai gi Yaifana Batawramba Kaya Adubu Khanghanabagi Bandamda Workshop asi Sathabani Haiki Ahlama Singna Madhavalila Oil Putok Piramlava Gauranga Mahaprabhu ki Wali Kaya Kangjam Wali Kaya Rasiki Wali Kaya Matang lagi bersinga masih maling dogi, materi kerja lokat cariga, lakar dari betungi mirolda, adu lawan sih untuk channel.
प्रधानमंत्री जीवन ज्योति योजना अमसुंग प्रधानमंत्री सुरक्षा बीमा योजना की मतंगदा नोमगी ओबा अवेयरनेस प्रोग्राम अमा यास्कुल असेंबली कंस्टिट्यूएंसी की मनुंग चन्ना लेबा IMC वार्ड नंबर 90 की वार्ड मेंबर TH गोविंद की ब्रह्मपुर लाल जिला पलेकाई दलेबा युमदा पांगथोखरे थरम असिदा पंजाब एंड सिंध बैंक की ब्रांच मैनेजर दुलालेन ब्रांच अमसुंग बैंक असिगी अतई ऑफिशियल कयासु सरुयाखी प्राइम मिनिस्टर जन धन योजना की मखादा अकाउंट हांगलिबा सिंगी कवर तौबा इंश्योरेंस अनि असि थादा लुपा कुंट्रा अमसुंग सहीदा लुपा तरानिथोई थीरगा लुपा लाख अनि अनि की खुदोंगजाबा फंगनी हाइरी ग्वालताबी अमसुंग थवाई खुलनी की मरकता थोकिबा थौदोक लमदम मसिगी ओइना यामना लाइबक थीबनी हाइना वुमेन एसोसिएशन फॉर सोशियो इकोनॉमिक डेवलपमेंट ना फोंगदोकली थौदोक हेक थोकपगा याइंगंग पोकपी पुलिस अमदी लमलाई पुलिस ना लाक्सिन बंगमदबा हाइबसी स्टेट फोर्स की असोनबनी जेसिना तालिबा डिमांड सिंग सरकार ना खनबीदुना अथुबदा यासिननाबा होटनाबना पुनमकी अफब ओइगनी हाइरी नेपाल पुलिस की कांगबुना उन्न ननबदगी सिरबा मिरैबा की चिंगारोई सिंगे असिबा हक्सांग यावना मियोई यांखै की हक्सांग लौखतखिबगा लोइनना हंदकी युहार हाबा असिदा लैखिदबा मियोई मसिंग लिसिंग तरेत सुपना निफु असोकपा लिसिंग तरा मरी चामा कुलुमदो यौख्रे मियोई कया अमसु थीबा खंगदना लैरी ननसिंदुना लैख्रबा मियोई सिंग हिंगलमगनी हाइबगी आसा नेमले मियामना हौजिकसु मखाताना युहार हारखिगनी हाइबगी अकीबा लैबदगी मपान हिपनरी UN की मतुंगिना हंदकी युहार हाबा असिदा युम लाख तरुक अमांगता थोख्रे मिलियन को निपान लेबा नेपाल की मिसिंग की मनुंगदा मियोई मिलियन निपान युहार हाबा असिना सोखल्ले मसिगी मनुंगदा मिलियन अनिदी इसिंग चाना थकनबा अमसुंग हिदाक लांगथक्सिंग दरकार ओइरी हंदक नेपाल दा थोकिबा अकनबा युहार हाबा अदुदा अवाना तारबा सिंगी तेंगबांग ओइना हाना मिनिस्टर ओइरंबा बिजोय कोइजमना महाकी था अमगी पेंशन की सेनफम लुपा लिसिंग यांखै मतेंग पांगलगनी सेनफम असि नेपाल सरकार की रिलीफ कमिटी दा थारगनी हाइरी भारतीय जनता युवा मोर्चा थौबाल वांगखेम वेस्टर्न ब्लॉक अमदी 32 वांगखेम मंडलना सिंधुना नोमगी ओइबा पॉलिटिकल अवेयरनेस प्रोग्राम अमा कियाम सिफाई लेकाइदा पांगथोखरे थरमस्ते स्टेट वाइस प्रेसिडेंट KH बसंतसु सरुयाकी हंदक थौबाल डिस्ट्रिक्ट की संगा युंफमदा इसिंग यावबा महिक अमना पाक सना अरुम लाइहौगी लेना संदोरकले हाइबदगी ngasi हेल्थ डायरेक्टर डॉक्टर ओक्रम इपोमजाना लुसिंगबा कांगबु अमना हकथेंगना चतुना यंगसिनख्रे मफम अदुदा डिस्ट्रिक्ट हेल्थ सोसाइटी थौबाल न सिंधुना चथरिबा हेल्थ कैंप अमसु यंगसिनखी हेल्थ डायरेक्टर ना संगा युंफमगी मियामना थकननबा इसिंग पीरिबा वाटर सप्लाई स्कीम वांगजिंग तुरेल की फिबम अमसुंग संगा युंफम मोइरांग पुरेलदा लैबा होमियो क्लिनिक तसु चतुना यंगसिनखी डायरेक्टर ना संगा युंफमगी PIC असि मोदा पुंग कुनमरी सर्विस ओइहन्नबा थौबाल CMO दा खंगनख्रे लोइनना लाइना असि करमना थोरकोनो हाइबदुसु थिदोकनबा खंगनख्रे हाइकी इंग्लिशिंग अनि तरा हुमदोगी मे अहुमदा थोखिबा लाइबक्तिबा थौदोकदा लैखिद्रबा अमदी अवा अना ताख्रबा सिंगी मफमदा इंगना चिकना लैनबा अमदी मतुंगदा अमुक हना मदुगुंबा थौदोक थोक्तनबा ऑल मणिपुर मुस्लिम गर्ल्स स्टूडेंट्स यूनियन ना अलादा दुआ तौबगा लोइनना महैरोय सिंगदा बॉय कॉलम अमदी अथुम महाउ सिंग येथोखरे थौबाल मोइजिंगदा लैबा न्यू लाइफ पब्लिक स्कूल दा पांगथोखिबा थौरम असिदा यूनियन की प्रेसिडेंट रुक्सा चौधरी स्कूल की हेडमास्टर रियाज उल हक अमदी महैरोय सिंगी ममा मपा सिंगसु सरुयाखी मालेम की तोंगान तोंगान वालाइबागता लाल हौ चंगसिलिबा लाल हौ लुप कुनमापन पुनमिनदुना अपुनबा जॉइंट डिक्लेरेशन अमा लाउथोकरे हाइना माओइस्ट कम्युनिस्ट पार्टी मणिपुर की चेरोलमना हाइरी लुप असिगी सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैतै की चेरोलमना चही खुदिंगी मे डे पांगथोक्तुना लागलबसु हंदक चही की मे डे बु मालेम की माओइस्ट पार्टी अमदी ऑर्गेनाइजेशन मयाम की अपुनबा वारेप अमना रेड एंड इंटरनेशनल मे डे हाइना मालेम की तोंगान तोंगान मफम सिंगदा थौरम पांगथोकनखी थौरम असिगी सरुगमा ओइना यावल लाल हौ चंगसिलिबा पार्टी कुनमापन पुनसिंदुना जॉइंट डिक्लेरेशन अमा मियामदा लाउथोखिबनी मालेम की ओइना होंगलकलिबा कम्युनिस्ट मूवमेंट की खोंगचत असिना वर्ल्ड प्रोलेटारियन रिवोल्यूशन दा सोइदना खुमांग चाउसिनबा ngamgani हाइबसी माओइस्ट कम्युनिस्ट पार्टी मणिपुर की अचेत पथाजबनी हाइरी हजिक थबकी पाउ फंगबिगनी हौजिक थबकी पाउ पिजरी स्टेट बैंक ऑफ इंडिया की प्रोविजनरी ऑफिसर खर लौगदरी ग्रेजुएट पास तौवा मसागे से कुंट्रा फाउगी मनुंगदा लेबा म्युई सिंगना मेगी तांग तरेट फाउगी मनुंगदा दरखास्त थारक यागनी परीक्षा सेंटर इम्फाल दा ओइगनी हारी स्पोर्ट कोटा दा BSF की नुपा अमसुंग नुपी कांस्टेबल सहम होमफुमरी लौगदरी मसागे से कुलुमदोय फाउगी मनुंगदा लेबा क्लास 10 पास तौवा साना खोनबा हैबा नॉर्थ ईस्ट की म्युई सिंगना लाकलिबा मेगी तांग तरा निफल फाउगी मनुंगदा दरखास्त थारक यागनी हारी BSF, CISF, CRPF
ITBP amadi SSB gi oina assistant commandant khara logdori graduate pass tawa masai se kunmanga fawi manung da leiba myu singna megi tang taramanga fawi manung da online da darkhas thajilak payagani July gi tang 12 da Imphal da parikha pangthokani hari Mathata Paliba Tamaki Pauxing Asiga Kupa Marol Bawapada Liba Job Center Dagi Kangbayagani Amalomda Fire Service Department Ge Staff Officer Mari Logadori Pamsing Asigi Damak Saddle Track Ki Ama OBC Mete Gi Ama Amadi Unreserved Anini Application Form Manipur Fire Service Ke Headquarter Imphal Dagi Fangani Form Bisin Bigi Bamatamna Megitang Kunmangani Haina Manipur Fire Service Ke Director Na Kanglali Tapuk kipau ngasih di matang selojere, hojik makata pau mu lominisi. Manipur dagi Hearst like Kuramba Sakataba Singi Oiba Khana Nainaba Mipamama Manipur State Hearst Committee Nasinduna North Evosida Laiba All High Court ki holda pangthokre Tharamasida Parliamentary Secretary MD Amin Saha Deputy Consul General and Consul Hearst Nur Rahman Sheikh MOBC ki Project Director Salahuddin Susaryaki Salahuddin Khana Handak like Kuramba Sakatariba si India gi oina mioi lak amaga lising kuntra tarukni masigi manungda Manipur gi chahum kuntarukni hana chama kuntra taret khak oira Badagi Apikpa State ki oina ahenba chama marfumapan hapalakibani lakliba tang nipanda Mumbai da chatuna Hersingna laigadaba mafam khallugani hairi Samaga marfumapan namage hengalaga hojik Manipur ki chatkadorisi chahunga kuntaruk sure khoi chat hasanabagi pibi reise still samnga ahum ne khoi apply to reisina ISTV na present tauduna Blue Ziligi Mari Suba oina puthokpa Manipuri film Imphal dagi Chennai ngasi Vaiga Chandra Open Air Theatre da premiere show utkre Tharamasla Deputy Chief Minister Gaikhangam Film Forum ge Chairman Surjakanta Hana Minister Oiramba Bijoy Koizam amasung Y Radhe Syamsu Saruyaki Rajesh Hizam gi history da TH Pramodini na producer oiduna Amar Raj na direction piba film asida Mahesh amadi Artina na maroiba saktam langli Nisana Kunai da piba Saiteng amasung ngasibu thingbada miyam gi thaudang haiba thimda ngasi kadana sinduna Jiribam gi Jimpal office da pangthokre Tharamasida kada gi president Y Ratan Kumar Jimpal gi president Huirem Ongbi Mema Jiri Development Organization gi president Mutum Hemantasu Sarukyaki Mifam asina kada Jiribam district committee hangdokna ba warep lawbaga loinana Huirem Ongbi Mema bu committee asigi president Nambram Chinglem babu secretary general oina khankre hawjik sanabagi pau phangbigani Ngasigi sana bagi pauda India Sports Sangha Manipur Pradesh na sinduna thasigi mapan phawba tongan ba masana nipan taekwondo judo sepak takraw water polo fencing thangta mukna amadi rowing masana singda pangthokadaba first limited events Manipur State Games ngasidagi tagal pata laiba Sports Authority of India gi indoor hall da hodokre tharamasida India Sports Sangha Delhi gi General Secretary Rakesh Kumar India Sports Sangha National President Sunil Gupta Vice President W Ibomcha India Sports Sangha Manipur Pradesh ki President KH Kanba Maitai KH Janki Devi amadi atai miyoi kaya susaryaki Kumal Lampak amadi takyel gi saida pangthokadariba masana sing asigi competition sing hayengdagi hauragani Tarataret Suba Challenge ka Veteran Football Tournament da Basai Thangmaiban amadi FBWA mapan kangjaibung mai pakre Manipur Veteran Football Association sinduna Imphal gi mapan kangjaibung da team kunna group mari thokna khaidokuna tha asigi tang 19 dagi sanaba haukiba Tarataret Suba Challenge ka Veteran Football Tournament ki ngasi sanakiba ahanba match da Basai Thangmaiban na ATVFA Thangmaiban bu goal ama sinoda maithiba pikre Basai Thangmaiban gi mai pakpagi goal adu M Debana Anisuba Hapki Yankai Humdoi Suba Minita Zanki Tournament Asigi Anisuba Met Sanakibada FBWA Mapal Kangjai Bungna FC Imphal Mayai Koibibu Golama Sinoda Maitiba Piki FBWA Mapal Kangjai Bungi Goladu N Utamna Anisuba Hapki Yankai Manga Suba Minita Zanki Hayang Ahanba Metsa UVSA Lilong Sajing Amadi NCDA Kongampat Kasanagani Anisuba Metsa Basan Nambul Mapal Amadi Basak Surajanpurga Sanagani
KYDC Kachikulna IGO Oinambu Maithiba Piduna First State Level Juniors Boys Volleyball Tournament ki winner oikre. Salam Juvenile Club Salam Amang Lekai na Sinduna Club asigi volleyball ground da team Nipan na group ani thokna khaidokuna chatharakiba First State Level Junior Boys Volleyball Tournament ngasi loisin bagi thoromda Hanna Lamsang Kendra ki Minister Oiramba S Rajen Awang Kuno Gram Panchayat ki Pradhan PH Dijamani amadi atai miyoi kya saruya ki tournament asigi ngasi sanakiba aroiba match da KYDC Kachikulna IGO Oinambu point kulumdoi kunmanga kunithoi kunmanga kun amadi taramanga tarahumdoi set ahum anida maithiba piduna tournament asigi winner oikibani KYDC Kachikulgi N Boinauna best striker IGO Oinamgi Denina best setter gi mana takre best discipline team na LSA Lilong na taki winner oiraba amadi runners up taraba team da lupalising kun amadi lupalising tara mga piki YVA Ngairangbam na Sinduna Association na Sigi Ground da team tara nithoi na group ani thokna khaidokna hayengdagi second state level case prize men's open inter village volleyball tournament pangthoklagani hari Tentha Khongbal Welfare Association na Sinduna Tentha Khongbal Multi Complex Ground da team tara nipana group taruk thokna khaidokna chathariba TKWA trophy gi ngasi sanakiba match da YYPC Yaripok Yambem amadi SYDO Tentha Marongban goal amamam chanduna draw chatkre YYPC Yaripok Yambem gi goal adu CH tambana chanki SYDO Tentha Marongban gi goal aduna anupam na chanki KDYC Kundi UPIC Team A Lamdeng Kunau MIS Patsoy Part 1 Amadi YVA Ngairangbam First UPIC 9A Side Junior Boys Open Football Tournament ki semi-final sangre United Progressive Indigenous Club Lamdeng Kunau Lamsang na Sinduna Lamdeng Kunau Lampakta Team Tara Marina Group Mari Thokna Khaidokna Sathariba First UPIC 9A Side Junior Boys Open Football Tournament ki ngasi sanakiba ahanba quarter final match ta UPIC Team A Lamdeng Kunau na PC Lamdeng Makhalekai bu goal ahum sinoda anisuba quarter final match ki sanakibada YBA Ngairangbam na LU Langjing bu goal ani amada ahum suba quarter final match ki sanakibada KYDC Kundi na VSA Moidang Popo goal ama sinoda amadi mari suba aroiba quarter final match ki sanakibada MIS Patsoy Part 1 na FC Chingkulongba goal ahum amada maithiba piduna semi-final changkibani hayeng nungthil pungani tabada ahanba semi-final match KDYC Kundi amadi UPIC Team A Lamdeng Khunau ga sanagani anisuba semi-final match da MIS Patsoy Part 1 amadi YVA Ngairangbam ga sanagani Handak Indonesia da pangthokiba kunsuba President Cup ta sanagi medal fangduna India amadi Manipur miyam gi mingchat purakrabi samchet sabam Sarjubala Devi masaga sanaba yenglaga Manipur sarkar na thabak ama pifam thoi haina Yaskul Kendra gi MLA e chana phongdokre Yaskul Block Youth Congress Committee na Sinduna Wangkhai Yonglan lairakta laiba MLA e changi yumda gold medalist Sarjubala opagi tharong ngasi pangthokre tharomduda IMC की चेयरपर्सन निमाई शर्मा वार्ड नंबर कुन की काउंसिलर एल तोम्बी देवी वार्ड नंबर 13 की काउंसिलर एस रीता यास्कुल ब्लॉक महिला कांग्रेस कमेटी की प्रेसिडेंट PH ईश्वरी अमदी यूथ ब्लॉक कांग्रेस कमेटी की एस पीटरसन सु सरुया की MLA e chana phongdokibada gold medalist Sarjubla mahak masaga chanaba yenglaga Manipur sarkar thabak ama pifam thoi Handak pangthokiba championship aduda phanglakiba gold medal asi Bharat khakinatana Manipur miyamda Yaskul Kendra gi mixed urong khinbani haiki harawa phungdo ko soiba moida people ju thopa thoni haidana sarkar ni suloi bam thopra ai se khajane ai mai gi su concern ai gi ithak thamba economy ministers chief minister deputy CM miyamda so ai wani so trade to jege Thongju Kendra United Clubs Association na Sinduna chahi asigi mari suba Thongju Kendra Games tha asigi tang tara dagi tara teret phawba discipline tara nithoida athoya hen tanaduna tongan ba Kendra asigi mafam singda pangthok lagani saruk yaningba sanaroi singna tha asigi tang manga phawgi manungda register tawba yagani akupa marol association asidagi khanglaba yagani haidi
Singzamai Chess Club na Sinduna Manipur College da Kunsuba Y Nilamani Memorial State Level Open Chess Tournament ngasidagi Dine School of Science Manipur University gi Professor W Biswana na hawdokre punna chess sanaroi humpunipan na tournament asida athoi hen tanagani sanaroi se ngasigi manungda rated sanaroi kunmanga yauri tournament asi round mapan thokna sanagani hari ngasigi aying asagi pau ICR Lamphel Patagi Phangba Paugi Matungina Ngasigi Khwaidagi Saba degree Celsius Kunipan Dasmik Taruk Khwaidagi Ingba degree Celsius Taratare Nungsita Yawa Ising Manilgi Chang Ayukta Chada Marifu Manga Nungtildana Chada Humpu Humdoi Nungjugi Chang Nil Arabada Maroiba Pau Amukhana Gol Tabi Amadi Thawai Kulanigi Marakta Ukhatnaba Lerambadu Yasinaba Purakpadagi Kamitina Imphal Ukhru Lambida Kaurombaban Handokre Center da BJP ki sarkar lakpadagi state asida thadarakadaba senpham kaya thadaraktabadagi takwa thaurangda awaba ama oire haina social welfare minister AK Mirabai na phongdokre amadi nupi angangi mayokta chathaba crime amasung hak khongaungnaba thingnanaba Manipur Pradesh Mahila Congress na hotnagadabani haina All India Mahila Congress Committee ki president Sabha Wazana haikre ngasi ge oinadi ISTV ni pijaba pau matang asita loizare mineng tabiru nampu amukhana khurumjari